Meeoi Lishing Khuding ki Dr. Amamam Leigadabani HAIBA World Health Organization ki PANDAM asi PHANGNABA Dr. ki masing HENNA PUTHOKPAGI TANGAI FADABA lei HAINA Manipur Lainga ki MAHUD Minister Yumnam Khemchand PHONGDORAKLI Wafam masing asi Kwakaithel Bazar da leiba State Bank of India ki office building da Salam Global Education Consultant ki office nauna hangdokpaga mari lainana mahangna phongdokhibani Thawramaduga mari lainana Minister Yumnam Khemchand hai missing hangalakpagi matungina ana layengi lamase HENNA kumang chawsinaba Dr. ki masing HENNA PUTHOKPAGI TANGAI FADABA lei World Health Organization ki matungina Meeoi Lishing Khuding ki Dr. Amamam Leigadabani HAIBA wafam leirabasu India dadi Meeoi Lishing tarada Dr. Amamam thungi HAIBA gi wafam lei maramaduna aikhoi gi lamdam asidasu Dr. ki masing asi HENNA puthokpa mathau tai India ga yumthangnariba Bangladesh da medical tamningba singda Salam Global Education Consultant na mateng piraga araiba mong da sinbiba se pongning thawganingai ni Matang asida consultant asina su mama mapa oiba singna thamliba thajaba si manghandana ba khwanagadabani haina Minister Khemchana makatana phongdoki Salam Global na lobby initiative se Manipur dadi sumu basal initiative se ahan mamale marandi tohan kongan ba katrida admission do basal ka do basindu mai parent na khana sa ba kar tawga uthi da thiram bagi awawa mayam ko bani hai bagi ei khazab bu thamjari khazab bu zu manan da na fasala sinbina ba da mai de request ojari eloina sakage deals ki superintendent takiram ba edi World Health Organization na every 1,000 da doctor na mama thamo hai bagi 10,000 da amakande that means 90% gap amalegi so ajida kwai tamuraga halaga bagi NCI su pass tawai percentage wangba nakpas waiba culturally ekoi rasiam nakna jaba country waibina masida koi punamanga encourage organda bagi population di hingali bina doctors ni masing hinga pam sutho kanina masi encourage of di na hajar kanda ai puno ko thaga sadi losinje Saknairaba Meeoi kaya yauna pangthokiba thawramaduda Salam Global Education Consultant ki Director Lanchenba Salam na hai consultant asi maruoina Bangladesh da medical tamningba mahiruy singda akhanaba mityang thamlaga mateng pangnaba khonabani consultant asina tongan ba feature kaya thamduna mahiruy singda mateng pangani masida sunatana parents sing yauna puna inspection chatminabagi khudong chabasu leigani haina mahana makha taki ngasi pangtokjariba program asi khogi Salam Global Education Consultant gi office inauguration tawbagi ceremony amani ngasi oiba maru pandam di khogi Manipur da leiriba medical aspirant students singi damakta khalaga khogi Bangladesh da leiriba top medical college singa khona sajaduna unajaduna khogi admission gi process na singbasi admission gi program tawnabagi damakta khoi Salam Global Education Consultant na ngasi myam gi praja gi damakta thokjarakpani Masigi tawgadariba thawak thoramsing asida akhoi Salam Global Education Consultant na ahanbada paikajagena khanjabasi hoigi Manipur da lairiba irang asina maram oiraga Manipur da lai hawrliba medical students singi damakta counseling amadi consultancy free of consultancy ojagani haina akhoina Salam Global Education Consultant ki maikaidagi ahanboina thamjari